अहानबद मरोइब पाउ इंडिया बु हेना चाखल हनबदा हायर एजुकेशन से हेना चाखल हनबदा तंगाई फदी हाइने इंडियन काउंसिल ऑफ सोशल साइंस रिसर्च की डायरेक्टर प्रोफेसर भागीरथी पांडान हाइक्रै अमदी आईडीपी सिंह के अकाउंट लुपा लिसिंग अनिगा चामरी चंगलकलगनी हाना लाउथोखिबा लुपा लाख अमगी वालहौरिबा सेनफमसु अथुबदा चंगलकलगनी हाइने एमएलए डॉक्टर वाई राधेश्याम थाजबा पिख्रै खुरुमचरी ISTV मिटिंग ताबिरिबा पुमनमपु तराम नोकचरी हौजुपाउ संदोंना पिसरी National Institute of Educational Planning and Administration NIEPA New Delhi amadi Department of Education DM University na senduna Leadership Development for College Principal of the Northeast Region haiba hiramda numit mangani chathakadaba orientation cum workshop ngasidagi DM College of Arts ki auditorium da hogdokre hogdopagi thoramda Indian Council of Social Science Research Silongi Director Professor Bhagirathi Panda Department of Higher and Professional Education NIEPA New Delhi की Head Professor RT Srivastava Daramanjuri University की Vice Chancellor Professor Wahingbam Janbabu na chingba sarukaki Thoronga mari lenana Bhagirath Pandana India si malim gi manung da khwaidi ki chawba democracy set pa lebak oibaga loinana hiram khuding da khumang chawshin ba lebak oirakli India bu hena chakhal hanbada higher education asi hena chakhal hanba tangai fade higher education chakhal hanbada college ki principal singna lawgada thodang yamna chawi higher education chakhal hanbane India gi mahiroi singda natana India ga yumlo nariba Bangladesh ki mahiroi kya tongan ba lebak singda mahitam bachan ariba si India da lakhanduna semitlon chakhal hanbada mating oigani haiki Another thing which is happening in the development space, very fast happening, and that also can be contextualized to education, is called the supreme concept of creative destruction. What is that creative destruction? Friends, Supreme Concept said development is all about creatively destruction. The development happens through entrepreneurship happens through creative destruction. What is this creative destruction? Creative destruction is all about creatively destroying an existing arrangement of production of goods and service, bringing in a new product or service. The best example of creative destruction will be this mobile phones. Today, all of us have a mobile phone. After 1 month, you go to the market, that has become dated, outdated, and new mobile is there itself with a new technology. This is a classic example of creative destruction. And creative destruction which was incremental, gradual 20 years, 30 years back. Today, because of artificial intelligence, 5D printing, robotics, it has become seamless. There is a seamlessness in creative destruction. IDP singi account da mompa clay naba lupa lising aniga chamri changlak lagani hana lauthoki pa lupa la amagi walhori percent from so athubada changlak lagani haina MLA Dr. Y Radhesham na thajaba pikre Wafamasi Langmaidong Mamanglekai Citizen Club na sinduna pangtokpa 6 village level open 9-man aside football tournament lotion begi thoram da phongtoki bani final match adu da haibung makhong FC Uchiwa madi Aero FC Kakching Khunau sanabada haibung makhong FC na winner oikre MLA na makha taraduna Manipur da chahi ahum lom achoba irang thokiba madi PR chahi amarom thamkibana chakha thorangi lambi maning handuna lakibani adubu Chief Minister Y Khem Channel luching balenga klakpadagi tapna chakwat lambi da changsin ba hore hauzik relief camp ta lady ba singasi mompak na chingba season aba yadaba kya Yaurapataki, Lainaba, Samasagi, account the Lupa Lishing Aniga Chamri, Junglak Lagani, Mamangi Langana, IDP Singi account the Lupa Lak Amam Bigani Hana Lautokraga, Lupa Lissing Kun Kak Junkiba Duki, Awat percent from Atuba the Junglak Lagani, Atumatamda, Y Kim Chana Luching Balinga Si, Choktok Lagani Haiki. Nasidi Shona Sambi the Badagi, Anova, Sakar Mamu Lae. Achu badai koi expansion taldana portfolio and tokana war putting the chapat tharami thabukta santi purun bunabada eko chawa thodan lawnaba arang tawjare mamani sarkar sida adugumba IDP singa dur lupa lakh amum pigani hena laukhoki badu khara amana lupa lisin kungi ahan ba installment pigre miyoi kaya amana installment phangdana lari Panghaudriba fast installment ki sarvadasu laiba tang tram pansida makoi masai account da option da tharam tawduna le asumaina sinda tamda mafung kaya da
ngasigi honorable chief minister asina sarkar hek parak padai pasat satuna kari tawu yabage sakho thorangi thamta kari tawu yabage haiduna kanna honariba matamni मितोपना लान तारक्लब फाउब मितोप हाना खंदोक्तना पॉलिटिक्स तौदना बोट खोमलिबसिंग अथुब मतमदा लेपकदबनी करिगुम्बा बोट खोमबगी थबक मखाताना चथरक्लबदी मियामगा पुंदुन अकनबे इहौ हौनबा सेम साब लोइरे हाइना कैंपेन फॉर जस्ट एंड फेयर डिलिमिटेशन की कन्वेनर जितेंद्र निंगोंबदा फोंदोखरे वाफम असी JFD ना परिंग नाइना चथरक सेंसस की मतंगदा खना नैनबगी मिफमगी मनुंग चना कक्चिंग डिस्ट्रिक्ट की सुगनु बाजार दा लेब चिंगतम कम्युनिटी हॉल दा सुगनु अपुनबा मेरा पाइबी लुप अमदी JFD गा खुसमनदना चथकीबा कैंपेन दा जितेंद्र निंगोंबना फोंदोखिबनी कैंपेन अदुदा माइके एदुंगी मेरा पाइबी अमदी क्लब सिंगी मरुओइबा लुचिंगबा सिंगसु सरुक लाखी लोइनना मियामदा मिकोक थीबा डिलिमिटेशन की मतंगदा वांगांगलादुना जितेंद्रना मखा तारादुना मिकोक थीबगी थबासी मालेमगी मफम क्यादा लेबा अदुदा लेरिबा मीगी मसिंग खंगदोक्तुना चौखत थौरांगी थबक पाइखनबा मिकोक थीबगी थबक चथदुना लाखली इंडिया दसु इंगसोक लिसिंग अमगा चमापन मरफुगा माथोइदगी हौदुना चही तरा खुदिंगी मिकोक थीबगी थबक चथदुना लाखली इंगसोक लिसिंग अमगा चमापन यांखैगा माथोइगी मतुंगदा लाकवा मितोपसिंग हाना खंदोकपा अमदे NRC नत्रगा मसिगा मानबा चटना कांगलोन अमा चटनारबा मतुंगदा स्टेटसदा सेंसस तौनबा हाइबनी लमदमसे NRC नत्रगा मानबा कांगलोन अमा चटहंद्रिबा फावबा मणिपुरदा मिकोक थीबगी थौंग अमता चथबा यारोय नियम चुमना मिकोक थीरबदी मणिपुरगी मियामना मिकोक थीबदा अथिंगबा लेते इंग्लिसिंगनी सुपना अमदा पांगथोकिबा सेंसस अदुदा नियम कायना मिकोक थीगिबना चिंगी मफम ओइरिबा सब डिवीजन मापनदा मरम चादना मिसिंग यामना हेंगतलंबा थेंगनखि मसी थिगलुबा मतमदा बांग्लादेश नेपाल अमदी म्यांमार दगी चौबोक ओइना चंगलखिबनी मणिपुरदा चंगलखलिबा कुकी हारिबा फुरुबसी म्यांमार मिलिटरी जुंतान मसक खंगदे मखोइगी लेंगाकना थोकपा फुरुब चामगा कुंथ्रागा मंगागी लिस्ट की मनुंगदा कुकी याउदे हौखिबा चही इंगसोक लिसिंग अमगा चमापन यांखैदगी इंगसोक लिसिंग अमगा चमापन हुफुगा मापन फावबदा कांगपोकपीदा खुलमसिंग चामगा हुबुद्रा मापन लेरमखि अदुबु इंगसोक लिसिंग अनि तरागा माथोइदना खुलमसिंग चौंगागा हुबुद्रा मंगा लेरमखि लेंगांगना थिदोकपदा खुल चहुम हेंगतपसु थेंगनखि मसी थिंगबदा नतना लमदमसिदा नारोलदा चंगलखलिबा मितोपसिंग खंदोकलबा मतुंग सेंसस तौगदबनी हाइना हौजिक पालिबा लेंगासना सेंटर की मकोक थोंगबसिंगदा तक्सिनगदबनी सेंसस असी हौजिक लेरिबा फिबम असा यैथोफम थोई करिगुंबा इंडिया लेंगाकना ngami हाइबगी मतागुम सेंसस तौरक्लबदी मदुदा थोरकपा अफफतगी टेक चाकपुंबा इंडिया लेंगाक अमदी मसिगा मरी लेनबसिंगना पुगदबनी हाइकी अखोई मनपुर की हुजिक थोइबा सरांगनबो यामसिंगसे अखोइनदी मखोइ नुंसिननेबनी अखोइ मनपुर की काइदनमने हाइदना मितो मियान सासिंग दुगी मिसंग संग मयाम यौरेबा राजनीति तोबो मयामा मांग तादुना लेरिबा युमकोक थीबगी मिकोक थी पोसे हुंतुआ कांदा बुस खोमा होनरे हुजिकसे करी इंटरेस्ट नो सिनेदा अखोइना ngasi फावबदा इमा लेबांग मनपुर काइबे यादि लाउरिएबा कंप्रोमाइज मयाम तौरिएबा लाइबो मितो मियान सा मयाम सिंगदुदी अखोइ मनपुर नुक्सिबना देबा असोमदा लेबम लेतबदो सिदा लेदे कांदा नोंगै पारगा असेंग सिटीजन मयाम सिंग तखारगा मोइ लेखसलेइनेबा अदु ओइदि मोइना हायो पोतु यादोरिब्रा सिनेदा अदु रेदी सिगी ख्वाइदि चावबा अमत ngairibadi mito miyan chasin si khandok phose amasi khando hogdragadi ngasi ekoina lanjenari ba ahing nungdin tumma chadar khangdo wari base kamai togdege ba makhoi them leregadi अमरोम मिफमरी लेना JFD की फाइनेंस सेक्रेटरी सुनील करामना लमदमसिदा हौजिक्ति अनोब लेंगाक अमसु लाक्लबनिना अनोब लेंगासिगी मिनिस्टर MLA सिंह याउना स्टेट असिदा लेरिबा पॉलिटिकल पार्टी की मिहुत सिंह लमदमसिदा मिटोप हाना खंदोक्तना सेंसस पांथोकपा यारोय हाइना अमतोइना लेप्तुना सेंटर की मकोक थोंबा सिंगदा खंगहनगदबनी सेंसस तौरबसु लमदमसिदा NRC नत्रगा मानबा कांगलोन अमा चटनारबा मतुंगदा पांथोकपियु हाइना इंडिया लेंगाक तक्सिनबा लेख्रे मदुगी मथक्ता गवर्नर अजय कुमार वल्लादा मेमोरेंडम क्या पीदुना तक्सिनदुना लाक्लबसु तासिन उसिनदना खंगसिनदना लेथोकली येलहौ फुरुप अइखोइना मिनुंगसी उतुना लेरिंगै चाकथोंग पिथोंग मिरानचा सिंगना मुनखिदुना नोंगमदी लमदमसिदा हिंगबा ngamlaklaroi मिकोक थीबसिदा चेक्सिल हौदबा तारबदी नारोलदा चंगलखिबा मिटोप मिरानचा सिंगना खुलिंगबा लमदम अमा ओइना लोइनना सिटीजन अमा ओइबगी चपचाबा चाकथुंग लौबदनतना मिखलदा मिरे फावबा थोरक्तुना अवाबा फिबम अमदा लाकदौरिबनी मिटोप खंदोक्तना मिकोक थीबा यारोय हाइना अमा तोइना लेमिनबा चंगी हाइना फुंगदोखि
लाउरमीबा मितो मियांसा अदु अदाना लाउरी मैम दा कचिन कोया मपुना लाउरी मैम दो सेंसस तथी लाइरब तारम नो सितो खिदोने से येलो मी होइगेरा मितो होइगेरा मियांसा होइगेरा पुनमक से लाइरम द मिकु ठीगने सिगी प्रॉब्लम से मसीने महत की लाखन मिकु तो खाइगे कोइना लाइब ठीगे दोसे मिकु छि छिदुइसी आदा चलगा चुचामपुर चलगा छिदि इम्फाल लागा ततुसे मीने नत्रो हंग लाखदुइसे अदुदि अखोय मैथि चुचामपुर चलगमदोरिब्रा चुचामपुर की मीना सिला यादोरिब्रा हाना 2001 दा इराक कैम लेबो तुबोक्ता मी मसिंग हेंदली हाइदना प्रॉब्लम थोबा तंजासिदा कुकीना कुकी मिकु थिरि कंदो बदगी पाबिरो Matam sangna sembirakhidraba mayai lambi yumnam khemchana luchingba government lakpaga lambi sembirakpabu mayai lambi apunba lupna Chief Minister yumnam khemchan unaraga thagat phongdokre drainage system lahenbinaba amasung samurogi area lambi pakthokpinaba malalna taksinkre National Highway 137A miyamna mayai lambi hairaga khangnariba lambi asigi Hairangoi Thongkhongdagi Waugai Lamkhai Faubagi lambi maruiba lambi ma oirabasu matam sangna sembidana leirakpadagi miyamna chathok chashin tawbada khudong chadaba kya mayoknaraga lakhiba lambi asibu Manipurgi anoba Chief Minister oina Yumnam Khemchan amadi Minister oina Wangoi Kendrigi MLA Khuraijam Lokenbu wasak lokhibaga thasigi tangma panda Chief Minister Yumnam Khemchana lambi semba hawan kibabu mayai lambi apunba lup malalgi thomi singna singjamai Yumnam Laikai dalaiba Chief Minister Yumnam Khemchan gi yumda unaraga thagatba phongdokpaga loinana memorandum amasu pisinkre memorandum pisinkiba duga mari leinana mayai lambi apunba lup malalgi General Secretary Sandam Bijoina Paumi Singda Phongdokibada mayai lambi asi maruiba lambi amani lambi asida lalon itik yauna atai maruiba thabak singi masing ngamlaba gari singna chathok chasin tawnaribani adubu lambi asi matam sangna sembidana yingsinbidana thamlakpadagi lambi ki khudong thiba thogdok kya thokpa yaukre madudagi mayai lambi apunba lupna mayai lambi sembiyo haidana lambi thingjinba yauna khongjangna jingba changshinkiba leikhi Laibak Phavadagi Anoba government asi lakpadagi Chief Minister Yumnam Khemchan amadi Wangoi Kendrigi MLA Khuraijam Lokengi lamjing makhada lambi asi semba hobire masigi damak Chief Minister Yumnam Khemchan bu thagali Minister Khuraijam Loken bu so thagatba phongdokli makhoina numidang fawba laklaga quality leina lambi asi semnaba yamna kanna yingshinbiri quality leina semlakani habagi thajaba sulai hauzik maru oribasi drainage leitaba mafam yauribasi drain chanbiba tangai fade drain leitarabadi lambi semlagasu kuina chaloidabagi maram oirakani mongsangai langthabal hairangoi thong Samurona chingba jagasi drain sembi na bamadi samuro kaithilgi meter chaniga yankhairom sangba sisu lambi khara pakthok pinaba Chief Minister da haijaki sembi gani haibagi thajaba supirakle haiki lambel asi sem lagasu akoi hojik drainage maram mapam chadaba adi akoi drainage se leidragadi akoi lambel asi matam matungi adumak matam sangna chaludaba maramna hariba akoi drainage sembi ba aduga market area khara akoi whitening tawbina bagi akoi onaban sem da akoi hajab lakoni masi onaban sem na ju angam mathak ta honabi hadun tapirai loina na akoi honorable akoi minister mingmenu panjara kanda akoi khurajam akoi tamolo kenasu hariba akoi lambel asi sem na honabada akoi honorable chief minister amadi akoi honorable minister nongna khambir ko si yauna akoi numidang chingda akoi masamak sport ka sapira kandura yamna quality maintain tawna sem na ba madi inquiry sapiba yamna thagatba phongdok jari loina makha tabasu yamna initiative lawar kanjida akoi quality maintain soidena tawna thangani haibagi thajabasu pibirai soidena su makha tana akoi mayai lambi se akoi matam sangna warabani matam sangna chatna ba akoi quality maintain leina fadana thabi habasi malangi site gi habidi mayai lambi apun bagi lukki site gi media ge thongda haijari Bisupur district ki Oinam Kendra ki manung da leiriba Ngaikong Sifai ki yamna maruiba kilometer mari rom sangba lambi asi haukiba chahi taraga manga dagi sembidana lakpaga loinana sembi naba haijabada kanana su tabidrai Manipur ki anauba Chief Minister Y Khemchan meeting changbiduna hariba lambi asibu athubada nongju tha laktringai da koila thabina ba haiduna lamdamadugi miyamna CM gi pungning chikslakli Ngaikong Kholeng Gram Panchayat ki ward number 8 nipan amadi mapan gi saruk oiba Waikong Sifai mayai amadi makhagi lambi asi sembiyo haiduna jangshin kiba khongjang adura saruk yakibi khunai chokhat lukki president Thodam Sovitana Manipur da government kya haukhre MLA kya laikhre hauzik leiri basina su meeting
चंगबीदबदगी PR लेरिंगैदसु DC Bishnupur amadi Manipur gi governor da aiba chepi duna lambi sembina ba haijakiba leirabsu kanamata meeting changbidre anobalengasna lamdamasigi mioi lising aniromasigi awaba ubiduna matam sangnadagi aikoina wajarakliba sibu khangbiduna lambi asi athubada sembiu haina miyamgi mahut sinduna appeal tawki Kungsipai kilometer mari rongi sang khakta mangairaba lambi ase iphun na pik thalaba anaba mayamgi haurakpham oiraba lambi ase Manipur asida leiriba pik labasu pikna leikai asida population 2000 muki leiriba leikai asibo amuktang khanbiduna anoba sarkar asina koila amuktang thabirabadi leikai asida leiriba ise isel ibung ipa angang ahallaman khudingmakna la iba popular government sidabu asibu hanya laitana thaga jagani sarkar asina aikoigi leikai asibu amukta di miyang changbiduna koila thabiyo haiduna honorable CM gi mafamda yobinabagi damakta khoina khuthang oina paudam jari Ngaikong Sifai Kuno Chokhat Lupki Advisor Nomaithem Bisarupna Hari Balambi Sigi Mapu Kanano Haiba Masak Kanglakta Chahi Taraga Manga Hele Mapu Pandabalamdam Amagumna Lerakliba Kunganga Sigi Awabasi Nong Juragana Laikomna Chatpa Yadabaduga Nusa Saragana Ufulna Lambi Chatpadi Lairadana Yum the Labor Fawangam the Bagi Fibum Amadamatam Sangna Lerakli Manamasana Kunganga Sigi Pikliba Mahiroi Ahal Werabakya Amadi Miyamna Tingnariba Awana Kya Sibu Ubiduna Anoba CM Y Kim Jana Atubada lambi sembiduna koila thabiyu haina makhataki Mayeta tariba yung singasi upun leiba yadaba aduga school chapa angang singasi upun maram moraga gari lakpada aduki mati awaba oire honorable Kemsana se minister oir putanza asi logjeraga lamdam sida thudo indona lambi awaba mayong ribasi amuktan ming changbiduna ngaikong sipai gi koila thadana leiba ana ek kayana pik thallaba khudong chadaba mayam ama leibase amuktan athu mutam da kohon biu haidana mari lenabi singi uning chingchin jabaga loina todo indona kunai sengdaluki maikai dagi nolongna pawgelisi thamjari Kungangi mafam singbu chokhanaba madi nupi oibi singbu khut sa heibe yauna semitlon fagat hanbaga loinena makhoibu amatoina punsinabagi pandamna Manipur State Rural Livelihood Mission gi meeting makada rural area da leiriba mama oibi singda kanaba pinabagi pandamda SIG Kungani thoina semkiba apunba village level federation wangkai kumangi chahi ahum mapung farakpagi foundation dega loinena chahi gi general body mifam pangthokre waheng kuman mayalikai community hall da pangthokiba thoramadu da district coordinator nambol city block ASS Avijit apunba VLF ki president O Chawba laima pokpam jila parisad administrative committee ki chairperson K James na chingba miyoi singh sarukyaki Tharamadura KSS Avijit na haukiba chahi ahum asida apunba VLF ki manung da leiriba SIG singna kumang chawshina thabak toba madi kanaba kya fangle tabada aikoi sinungai ba fawi SSG yawbagi kanaba kya do SSG shembe yawbi driba kya da khanghanduna aikoi punna chakhat minana ba amadi MSRLM na piri ba kanaba sing loduna chakhat ba khunai ma amadi nupi oibi sing da piri ba kanaba sing bu punna longmina si hairaduna bank tagi loan loba madi sing bagi haina bisu thamduna summit loan fagat pa khunai ma ohinbada aikoi khuding maksu saruk yamina si haiki Jahi si yama abanina koi si hene gyan taaba hela abanina SG yawbagi kanaba masidagi phangba khudong chaba mayam ama masisina khoi gi summit loan bu kadai phawba mating pangge kadai phawba chawthohan bada SG yawba sin mating pangge habadu mayam khara makai hojik ai gyan tabiramani hai ai khanjai ai ga wakan masagi oina summit loan phajana paikat ba mi sing group tuna hena masak khangbi gani group sing asina mi ani si thagat piri haraga VLF na muk verify to biraga adu mahai mi sing gi list adu akoi block ki office te yawan birao makha ta ba adu gi mari leina ba form main ba khajan ba dagi process to ba bank loan phanan ba gi thabaga duna akoi gi block ki site te gi adu ma koi ngamna ba soidan ma ki hotna jage SISG Kungani Thogi member Kiana Sargyaduna Pangthokiba Thorum Aduda Apunba VLF ki secretary CS Gitana MSRLM ki makhada SISG Shemduna imung manung pubangamle Kungangi mafam sing chahi ahumasda kumang chaukshin bangam bagaloinana nupi oibi sing gi summit loan so fagat bagaloinana aikoi punduna chakhat pa khunai ma oina bagi lambi amasu pibiri haiki Chelagu yaw to chelagu ki chati ki lagadi
ꯑꯩꯈꯣꯏꯒꯤ ꯕꯦꯡꯗ ꯂꯣꯟꯁꯦ ꯑꯗꯨꯝ ꯄꯤ ꯍꯥꯏꯕ ꯑꯗꯨꯒ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯀꯤ ꯁꯥꯏꯠꯇꯒꯤ ꯅꯠꯇ꯭ꯔꯒꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ ꯃꯆꯥ ꯃꯁꯨ ꯑꯃꯗꯗꯤ ꯂꯣꯟꯁꯦ ꯀꯌꯥ ꯊꯥꯗꯣꯛꯇ꯭ꯔꯤ ꯑꯗꯨꯕꯨ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯀꯤ ꯁꯥꯏꯠꯇꯒꯤ ꯂꯥꯛꯑꯒꯗꯤ ꯂꯣꯟꯁꯦ ꯑꯗꯨꯝ ꯄꯤꯔꯦ ꯑꯅ ꯍꯥꯏꯌꯦꯕ ꯑꯗꯩꯗ ꯑꯩꯁꯦ ꯈꯤꯇꯪ ꯑꯗꯨ ꯈꯤꯇꯪ ꯇꯥꯕꯗ ꯑꯣꯟꯁꯤꯜꯂꯒ ꯑꯩꯅ ꯑꯁ ꯁꯤꯗꯤ ꯌꯥꯝ ꯐꯔꯖꯥꯠꯅꯤꯅ ꯑꯩꯈꯣꯏ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯁꯦ ꯌꯥꯎꯍꯧꯕꯒꯤ ꯂꯥꯏꯕꯛꯁꯦ ꯌꯥꯝ ꯐꯩꯌꯦꯅ ꯈꯜꯂꯦꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯜꯐꯇ ꯑꯍꯥꯟꯕ ꯁꯦꯜꯐꯇ ꯃꯦꯝꯕꯔ ꯑꯃꯗ ꯂꯨꯄꯥ ꯂꯤꯁꯤꯡ ꯌꯥꯡꯈꯩꯅꯤ ꯄꯤꯊꯣꯛꯏꯁꯦ ꯑꯗꯨ ꯂꯤꯁꯤꯡ ꯌꯥꯡꯈꯩ ꯄꯤꯊꯣꯛꯄꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯁꯦꯀꯦꯟ ꯔꯥꯎꯟꯗꯣ ꯑꯃꯨꯛꯁꯨ ꯄꯤꯈ꯭रे ꯊꯥꯔ ꯔꯥꯎꯟꯗ ꯃꯦꯝꯕꯔ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯃꯉꯥꯜ ꯁꯦꯜꯐ ꯒ꯭ꯔꯨꯞꯇ ꯃꯦꯝꯕꯔ ꯑꯃꯗ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯄꯤꯔꯤꯁꯦ ꯑꯗꯨ ꯂꯥꯈ ꯑꯃ ꯄꯤꯕꯁꯦ ꯑꯩꯈꯣꯏ ꯕꯦꯡꯗ ꯍꯥꯏꯔꯨꯔꯒꯗꯤ ꯗꯣꯀꯨꯃꯦꯟꯇꯣ ꯁꯥꯡꯗꯣꯛ ꯁꯥꯡꯈ꯭रे ꯑꯗꯨ ꯇꯥꯟꯅꯕꯗꯣ ꯌꯥꯝ ꯊꯤꯅ ꯋꯥꯏ ꯍꯥꯏꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯦꯜꯐ ꯒ꯭ꯔꯨꯞꯀꯤ ꯁꯥꯏꯠꯇꯒꯤ ꯂꯥꯛꯑꯒꯗꯤ ꯕꯦꯡ ꯃꯦꯅꯦꯖꯔꯅ ꯍꯥꯏꯁꯦ ꯗꯣꯀꯨꯃꯦꯟꯇꯨꯗ ꯑꯃꯨꯛ ꯆꯪꯉꯔꯣꯏ ꯑꯗꯨ ꯁꯦꯜꯐ ꯒ꯭ꯔꯨꯞꯇꯒꯤ ꯂꯥꯛꯄꯗꯨꯗ ꯈꯛꯇꯪ ꯍꯧꯖꯤꯛ ꯑꯗꯨꯇꯪ ꯄꯤꯌꯦꯅ ꯍꯥꯏꯔꯦꯕ ꯑꯗꯨ ꯍꯥꯏꯕ ꯄꯣꯠꯇꯨꯗ ꯑꯩꯅ ꯑꯃꯨꯛ ꯁꯤꯗ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯉꯁꯥꯏꯒꯤ ꯕꯦꯡꯅꯁꯨ ꯑꯩꯈꯣꯏ ꯁꯦꯜꯐ ꯒ꯭ꯔꯨꯞꯁꯦ ꯔꯦꯁꯄꯦꯛꯇꯣ ꯌꯥꯝ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ MSRIꯅ ꯑꯣꯏꯍꯟꯕꯤꯕꯅꯦꯕ Eco Network Manipurna plastic pollution hanthanaba environment kannaba luna nana leiba lamdam ama ohenaba gi changsinjarakpa khongjangi makha tarakpo ina ngasi so hairok part 2 gi tomal makhong amadi thokchom leikaida Eco Network Manipur gi volunteer amadi hairok da leibiriba self help group singna khomjilaga thamjaba plastic collection center da gi amuk hana recycle tawnaba Asok traders ki team laklaga kg masingi sel bibiraga lokhatkre aikoina seasonable weraba potlam sing amuk hana Kanaba hiramda sel on thokpa circular economy ma puraknabagi meetingda aikoi thabak tominasi hojikti aremba potsak amata leitre aikoina seasonable loire kanadre haina khallaga hundokluraba polam sing kanaba hiramda seasonable yai haibagi khudam ngasi Eco Network Manipur amadi hairoki SSG sing utlibasi isana seasonariba plastic khaktanatana seasonable loiraba polam khudimak mapung fana segregate tawraga mafam chana thambiu plastic khaktanatana chakhumdagi tholakpa arema khak singsu Sunday khudingi door to door collection laklagani masta fazana hapiu hairi no lokatani miyana so akhal ta birakanda aina sinaiba plastic natana sinabal loiraba polam khudimak fazana segregate tawraga mafam chana thambiu plastic natana chakhumdagi tholakpa lukha chakak singsu Sunday khudingi hirukta leibirba club amadi select group singa punchalaga door to door collection lakadore asida fazana pibiu aremba ekona sinabal loiraba kosa khudimak mai thadokpa hundokpa amadi lemna manghanbagi mota paisa onthok minarse Liglam ngakpa amadi Manipuri Cultural Society ani nakhusamnaraga Manipuri folk amadi classical jagoi gi oiba nomagi workshop ama Delhi Administration Flats Hathiwala Park Dimarpur New Delhi da pangthokre workshop sa Manipuri saknairaba jagoi gi Sinam Basu PhD Manipuri dance amadi K Monica Devi MA Manipuri dance approved artist Liglam ngakpa gi member sing amasung Delhi amadi Delhi gi akoibada tamliba mahiroi singna saruk yakhi workshop as the resource person anina dance amadi culture anisigi marakta leinariba akupa mari makong kayaga sagonaraga lakliba jagoi amadi jagoi gi tongan ba sathe ki matangda thamki Itanagar amasung Imphal gi marakta flight service lehenbinaba Manipuri Welfare Society of Arunachal Pradesh na Manipur gi Chief Minister Yumnam Khemchan amasung Arunachal gi Chief Minister Dakshin Krihari State ani sida leidiba miyoi sing chathok chachinda khudong chadaba kya mayok nariba siging laga direct flight service lehenaba gi thabak paikhat binaba dakshin khibani Kukizo Council gi chairman gi yumda sakhangdaba singna bomama langchilam lei thaudosi Churachandpur district ki manung chanba Red Cross Road leiba Kukizo Council gi chairman Henlian Thanglet ki yumda ngarang numidang pung nipan muktaba duwaida sakhangdaba singna sakti leiba bomama langchilambani kanana karigidamak boma du langchilambano haiba chap chaba khangba ngamdri police na thaudosi gi matangda thizinbagi thabak chathaba hokre hairi Chamaga Subna Mapan Suba Battalion CRPF Manipur gi meeting makhada numit kuntrani chatharakpa Jaikward weaving training yang thangda leiba common facility center da lotion kre Manipur Apex Handloom Weavers and Handicraft Artisan CS Limited na sinki batharamadu CRPF DIG Range Imphal Ice Premjit Maite GM Navart Northeast Pathak Mandal Commandant 109 Battalion CRPF Brijesh Kumar President Awasi Premchandra Madi Miyoi Kyana Sarukyaki Tharamadda Trainee Kuntrada Certificate Amadi Rang Singh Yenthoki DIG Range Imphal Ice Premjit Maite na haikibada numit kuntrani piriba training asina yumda phisalon sa tawraga madudagi lakpa selna yumgi mateng kharadang pangbangam gani khali aikhoina sel
पाइरसु इसा फत्रबदी करीमता तौब ngamoi maram aduna isa fana lainaba hotnabasu mathau tai Manipur asi hawalakliba naha singna thabak phangte haiduna nisada laichuduna leibagi mahuta center force ta changnaba hotnasi hawjikti mamangda central force ta changba yamna waram badu hawjikti yamna laina changba yare masigi khudong chabasi naha singna launaba hotnasi haiki Sipayaga pangidal policy jari me atloina pange alga mama mama dependent on the loina medical free treatment ko aina masida masigi civic action program se si poi to ri koi Manipur se ware ba thabo pangda ro sai naira leira mina nisha sa sale guli sa sale rai to ga nisha sa anda ko kamusu youth ko ma pom na sala youth ko ma dam sida so tak ta mina SPM thau ne mai nam da bi tak na mai hai aduna super mayam se kara avoid kara awareness program ko aduna nasi civic action program hai se kesu yam choba amount te rupa lama puthoga me ja koina training to hole adagi smai to ma koi pathak sabdi chu moi ki facility mayam pi le me tambi na bahore no sida thawa ya hona bi Megi ahum English gani kunga humdoi dagi thoki ba chin cookie zogi jalengam project na maram oiraga ngasai khoigi ifurop singasi semitlon da pirakliba asi ginglaga kanglaipa communist party PWC gi central committee mi famna warep khara lawre hari lona thingraba lup asigi PRO chingkhai nganbagi cherolamada loan recovery tawba matamda harassment pibagi mawong amadi suicide tendency fahon ba yaba mawong amadi action amata lawba yaroi karigumba lawramba thoklabadi makhoina lawriba action adudagi 100 times hena pirakani kanagumba amana loan singba ngamdrabadi karamba mawongda loan settlement tawragadi loni singi loan clear tawba ngamgani haiba amaga mating pangnaraga ikoi punna hingminasi haibagi wakhalon laigadabani Manipur da hangliba Tata company magi subsidiary Tata Finance makhoin harassment pibana maram oiraga mioi mari leikidabana maram oiraga ngasidagi Manipur da hangliba Tata company subsidiary Tata Finance ki thabak thoram khudimak mireng changlagani hairi Hauze paugi marthana temba bremtang lominasi Honglakliba punsigi lambisida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada Yeme makigano azab thammo Sigi yumse next Pm-Istv na check-in na laksilaga thamlobani ne Dada nang se juhar habaga amta kidarbo asumna mayamna na machalbo option lugum masigi yumasibu asoya nan kokadabagi next Pm-Istv na napseli next Pm-Istv is or habati na kokana ba same bani German technology si na bana concrete ka toklat na ba matamda kapam ng amuk hena angle adli next Pm-Istv strength is in the way break matung na mayaba mukana taram nokchari makhata ba pau pisari Hauze contract paiduna chathariba development project singna tana Manipur gi oiba anoba development project amatada mapandagi lakpa company amatana makhal amatagi contract thaba natraga loba yaroi haina KCP na hari lona thingkraba lub asigi secretary of information and public relation M Punsiba Maiti gi chirol amada Kanglaipak Communist Party gi mathak loisang polit bureau standing committee na kupna Khanarab matung da warep asi lobani hozik pairiba development project singadu matam chana loishanduna makhoi gi kaifam thokpa bill kaiduna Manipur thadoktuna chatkibagi matam di adumak pigani amaromda Manipur gi leiriba department amatana mapan gi company singna lamdam asigi development project singi damak bidding torako matam da entertain tawbidana basu cherola sigi khuthang da khanghalli Manipur da paikhalakpa development project asida local labor force tagi yamdrabada 85% recruit tawgadabani adubu specialized engineering role singi oinadi yamdrabada 45% oigadabani construction company singna makhoi gi workers sing amasung atei staff singi wages natraga salary piba matamda cash oina piba gi mahutta masa masa gi bank account da transfer tawbigadabani
account leijadabasinggi oinadi tha asigi manungda account hanghanduna makha tarakpa matamda account da khakta transfer tawrigadabani worker singna thabak suba hodringai matamda masa masa gi mingda life accident insurance policy amamam yahon bigadabani amasung madu one time natraga recurring premium adu mari lenaba construction company duna honorary grant oina thibigadabani karigumba development project ka mari lenaba thabak laibak thiba thogdokta kanagumba worker ama leikidaba natraga asopan yaroklabadi mari leinaba company duna leikidraba singi oina lupa lakh kun amasung asopan nangkiba singi oina lupa lakh amadagi hauraga lupa lakh 10 fawa ex gratia payment oina pigani habagi return undertaking ama worker khudingmakta pigedabani Manipur ki development project singda thabak chatharingai matamda company ga mari leinaba mioi singna luzadaba lamdamasiki ethics amadung ethos ki wangmada leiba makhal amatagi thabak thawong chatharakpagi natraga chatharambagi praman phangba matamda chenariba company du Manipur da khudaktagi athingba thambada natana makhoi ki mayokta akanba action su lokhalakani Manipur gi miyoi group natraga company amatana mapandagi changlakpa company amatada lam natraga office building natraga machinery na chingba rent natraga lease ta nauna natraga hojik pariba development project singna loshilakpada makhatana sangdokpada athingba thamle mapandagi changlakpa company singda lam office building machinery natraga atei property sing rent natraga lease piriba lamda masigi erai cha singna tha ani fawbaki manungda rent agreement natraga lease ki copy sing adu party sigi home affairs ki department ki secretary pamel yumnam chada yohon birakadabani Manipur pumba ki oina contractors association amadagi hena leibe yaroi contractors singi marakta mot manadaba leirabasu iramda masigi tungi yaifa thaurangi tangai fadabani khanduna apun masakta mama contractors singna utpigadabani hari Netaji Memorial Club Khurai Kongpal Thawandongna lakadorib SSLC examination da saruk yakadaba friendship Educational Academy gi mahiroi sing danga seyu breakfast ki acha tak sing piduna examination asida mai pakna ba yaifa baujel pikre club ki maikede ki angamba breakfast ki acha tak sing piba du da club asigi president Ramananda Sairemcha secretary KS Navakumar advisor Laishram Sana Jawba yauna club ki thopuba kya su saruk yakhi club asigi president Ramananda Sairemcha na club asina education ga mari leinaba program sing matam matam ki tawduna lakli masigi manung chana club asina konba mafam da leiriba friendship educational academy gi handak chahi ki oina class 10 thagada mahiroi singda mai pak na ba yaifa paujel pibaga loinana breakfast ki acha thak sing su khudol tambani haiki class 10 exam sida school asigi mahiroi sing de boarding tawga oja singna thamudi haiba sing de boarding chathari ba sida lapasina ngasigi oba breakfast ma mateng pangjaga exam thagada ba sata sing mahiroi sing sida ko list tawjabani adu loinana haiba thorok thorum sing se ko yare bu dei kun chathajana ba kono jabani haiba Sangit Kala Foundation ke Shamthong Thangjam Leirakna Chatharakiba Chakpa Jagoi gi nimit taraga mangani workshop Khongman Zone 5 community hall da loshinkre Tharomasida Khongman ward member Wangkhaimem Sumati visiting Guru Lai Harauba JNMDA Dhoni Amaibi Sangit Natak Academy awardee Fanjobam Ipoton Sarukaki Thorongamari Lenana secretary Sangit Kala Foundation AS Vidyalaxmi na Manipur Lady Lai Harauba Makal Singh Sidagi Ahan Poina Chakpa Jagoi Lokatuna Mitaraga Mangani Chupna workshop Pangtuna Jagoi si Yam the Kudol Tambani Hauzaki Naha Singh Dasigum Lapa workshop Twina Pangtuna Kanana Duna Masigi Pazaba Masak Singh si Kamina Bayam Matoktai Makatana Su Sangit Kala Foundation na Tongan Bajagoi Singi Lamda workshop Pangtuna Pandam Tamli Haiki Noina SKF ki artist Singna Thawgal Jagoi Moirang Sai Amadi Chakpa Jagoi Miyamda Kudol Tamki Kanglai Harauba, Moirang Harauba, Kaching Harauba, Chakpa Harauba Ado Moi Mari Sidagi Makal Mari Sidagi Aina Sakpa Harauba Sidagi Lokachara Si Manung Cham Chaliba Chakpa Jagoi Si Uchabani Hamda Kampu Dasu Tung Dasu Lausing Honaba Dagi Akhoi culture pamsaba Jagoi Haukiba Chaicha Taraga Humdoida Sorepagi People Revolutionary Army PRA gi Lanmi Patho Loitongbam Laishimba Maitei Elias Tango Chahi Taraga Mapan Apokpa El Prem Kumar Tangjing Khongyam
Makhalikai Kakching Masagi Anaba Manamaram Oiraga Laikidre Hari Lona Tinkrabalubasigi Secretary Publicity and Organization MC Yaifavigi Chirol Amada Tengona Laikidabada Sorepa Madi Sorepa Gilani Sanglu Piare na Yaulgi Ikai Kunabaga Lina Awaba Fundukli Laikidaba Tengogi Munganungi Awaba the Susargari Patau Tengona Laikidabada Sorepagi Awatbama Matam Chupada Lehuragani Hari Manipur Culture Traditional Training Center Hangtopagi Thoram Ngarang Taubung Kok Pangtokre TS Birachandra Singh Football Academy gi Makada Hangtokliba Traditional Training Center Silamda Masigi Haugalakliba Amadi Yungi Nupi Oibising the Yumda Leina Inat Kamari Lena Batabak Suraga Seltan Yanaba Pandam the Hangtopani Nupi Singi Summit Loan Fagat Handaba Hangtokliba Traditional Training Center Sigi Training Instructor Lata Laurembam SP Railways Tokchom Krishna Tombina Paswe ACG Nupi Singda Akanaba meeting Tamduna Pangtoka Doriba training a cigar Matunga Center Sida Tabak Subada Natraga Yum the Tabak Suduna Makwiki Poto Adu Center Sida Yolakpada Tamada Nupi Amana Lupa Lising Kun Forward Tanbangamgani Training a Salam Damasiki Nat Yoeva Fizet Sing Kambagi Ningam Samji Toibigi Kajinglay Amadi Ate Fizet Sing Pokli Checkhouse Saba Lang Machu Sangba Potloi Sabagi Amadi Setbagi training Pigani Training gi Matam Atubada Lautoklagani Ngarang Hogdokiba Manipur Culture Traditional Training Center na Tabung Koktagi Training Fanglaba Nupi Singna Banki Kuthangda Machine Sing Su Lobiyabagi Kudong Jaba Su Pigani Haiki Bigi dress, bagi ningam samjin magi pokli sakmai ningam magi samjin magi dress ima kajeng lay magi furit ko mention leba adagi magi paning ron bagi damo ta siste da ko mesel mus leze sigaw saga si so ke mafam si to jagani mathang tarak ko da lang sangba asigi ko training so ko to jagani adagi polo gi training so ko yaw jagani training yawram baga yum da leraga moina sajaba sabalo raga moi center sida moi birak pa ya thama da ko 20000 asi tan ba ya bagi lambi amati oi thai Mamang Thagi Tang Nipan the Team Kuntraga Tarukna Group Nipan Tona Sargaduna Chataraki Mapan Super State Level 7 Aside Village Wise Open Football Tournament Ngarang Roshin Kre Educational and Social Organization Bamdiar Makhalika in Sinduna Chatarkiba Football Tournament Ki Final Match Ta Sanamahi FC Wangway Amadi Tinungai FC Tinungai Kasanabada Sanamahi FC Wangwayna Tinungai FC bu goal Ahum Amada Mighty Babiduna Tournament Sigi winner Oikre Football Tournament Adugiloshin Bagi Thorum the MLA TS Basanta Dr. Sapam Ranjan Amadi Lees Group of Industries Ki Managing Director L Ratan Kumana Chingbana Thoromapu Singwena Sarkyaki Winner Oiraba Sanamahi FC da Trophy Yauna Sel Oina Lupa Lising Yankay, runner-up Taraba Tinungai FC, trophy yauna selwena lupa lising kuntra, atoiba mitunglen sing na pida na punging togatki. Gainana, Chatarakiba tournament asigi, final match asigi, first goal scorer, highest goal scorer, best goalkeeper, best player of tournament, amadi best discipline team, Taraba sing the so selgi manapida na punging togatki. Anirak Suba Aribam ke Sorjit Sarma Memorial Uripo Kendra Open Football Tournament English Gani Kungataruk Ngarang Lamboy Kongnangkong Ground da Hogdokre Uripo Kangchup Road Football Club UKFC Masung United Friends Library and Club UFLC na sinduna pangthokliba tournament asda Uripo AC manungdagi team nipan na sarkyagani Hogdokpa numita sanakiba match sa UKFC na UFLC bu panjin Ahum Amada Mighty Papikre. Hogdokpadu da sponsor Oidiba Aribam Amarjitna. Lekai da Leramba Lampak Sing Community Hall Amadi Ate Construction Sing. Sazan Kibana Sanafam, Lake Dabadagi Lamdamasiki, Hawalak Libami Rolasi, Nisagi Ipak the Lukiga Dabadagi, Karada Oidabasukan Bangamnava, Mahaki, Idaugi Ming the tournament si Sinbani Haiki. Tungi Hawalaiba Angang Singsi Sport Kilamda, Poina Katang support Pibi Dragadi, Angang Mamsi, Nisagi Ipakta, Tungkoina Hokadu Fisher da Hayang, Angang Singsi, Tungi Yumi Gadusi, Loi Mangadra, Haibagi, Pakatana, Aina Angam Bakradang, Honazaraga, Uribu Kendagi, Angang Singsibu Sport Kilamda, Katang Yokasanaba, Aina Sinzabani, A Itogi Minga Tonamenasi. Hazul Slepada Maribo Power on Kanapisari. India bu hena chakal han bada higher education asi hena chakal han bada ngai fadi haina Indian Council of Social Science Research ki director Professor Bagirathi Pandan haikre
amadi IDP sing account lupa lising aniga chamri changlagani hana lauthokiba lupa lag amagi wat horiba senfam so athubada changlagani haina MLA Dr. Y Radish Shamna thajaba pigre Hausa faugi na di ICB na sandok chari ba pang matang sa da tensing jari me ing tabi ri ba pumna mapo amuk khana khuruk jari